ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃꯗ ꯊꯣꯛꯈꯤꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤ ꯀꯌꯥ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯂꯤꯔꯝꯈꯤ꯫ ꯑꯩꯁꯨ ꯏꯃꯤꯠꯃꯛꯅꯁꯨ ꯎꯍꯧꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯋꯦ꯫ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯤꯁꯤ ꯃꯌꯥꯝꯗ ꯂꯤꯊꯣꯛꯆꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯃꯅꯦꯝꯅ ꯃꯃꯧꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯁꯤ ꯂꯣꯏꯅꯃꯛꯇꯤ ꯅꯠꯆꯗꯦ, ꯇꯧꯔꯤꯕ ꯈꯔꯗꯨꯗꯅꯤ꯫ ꯃꯃꯧꯕꯨ ꯃꯁꯥꯃꯛꯅꯤ ꯈꯟꯕ ꯉꯝꯗꯕ, ꯂꯥꯛꯏꯕ ꯃꯧꯕꯨ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯏꯆꯥꯗ ꯏꯆꯥꯗꯧꯅ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯂꯥꯛꯏꯕ ꯌꯨꯝꯒꯤ ꯃꯧꯗꯤ ꯏꯃꯨꯡꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯂꯥꯛꯏꯅꯤ, ꯑꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯈꯟꯕ꯫ ꯃꯧꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯅꯦꯝꯅ ꯈꯔ ꯌꯦꯡꯁꯤꯟꯕ, ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯕ, ꯃꯆꯥꯅꯨꯄꯥꯅ ꯐꯠꯇ꯭ꯔꯒ ꯃꯧꯗ ꯍꯦꯛꯇ ꯇꯥꯏꯅꯕ, ꯃꯆꯥꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯈꯨꯗꯤꯡꯒꯤ ꯃꯧꯅ ꯍꯥꯏꯍꯜꯂꯤꯅꯤ, ꯃꯧꯅ ꯏꯟꯁꯤꯜꯂꯤꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯈꯟꯕ꯫ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯕꯕꯨ ꯃꯧꯅ ꯎꯁꯤꯠꯈꯤꯔꯣꯏ, ꯅꯥꯎ ꯆꯥꯎꯒꯅꯤ ꯍꯦꯛꯇ ꯍꯥꯏꯕ, ꯑꯁꯤꯒꯨꯝꯕ ꯃꯅꯦꯝ ꯀꯌꯥ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩꯅ ꯋꯥꯔꯤꯁꯤ ꯇꯥꯍꯟꯖꯔꯒ ꯃꯌꯥꯝꯗ ꯈꯔꯇ ꯑꯣꯏꯔꯁꯨ ꯃꯤꯠ ꯅꯥꯀꯣꯡ ꯁꯤꯡꯅꯕ ꯑꯃꯗꯤ ꯇꯧꯔꯝꯕ ꯃꯅꯦꯝ ꯌꯥꯎꯔꯒꯁꯨ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕꯤꯔꯒ ꯇꯧꯕꯤꯗꯅꯕ, ꯇꯧꯔꯝꯂꯒꯁꯨ ꯇꯣꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯑꯩꯒꯤ ꯏꯃꯨꯡꯗ ꯂꯥꯛꯏꯕ ꯃꯧꯁꯤ ꯀꯅꯥ ꯑꯃꯒꯤ ꯃꯃꯥꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥꯅꯨꯄꯤꯅꯤ, ꯅꯤꯉꯣꯟꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯃꯧ ꯑꯣꯏꯔꯤꯗꯣꯏꯅꯤ꯫ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯈꯜꯂꯤꯕ ꯑꯁꯨꯝꯅ ꯏꯆꯥꯗꯨꯗ ꯈꯜꯂꯗꯤ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯇꯧꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤ ꯃꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯕ ꯏꯃꯥꯟꯅꯕꯤꯗꯨꯅ ꯂꯤꯕꯒꯤ ꯃꯑꯣꯡꯗ ꯍꯥꯞꯆꯒꯦ꯫ ꯑꯩꯒꯤ ꯃꯤꯡ ꯊꯥꯗꯣꯏ, ꯑꯁꯦꯡꯕ ꯅꯠꯇꯦ꯫ ꯃꯇꯝꯗꯣ ꯑꯩꯅ ꯀ꯭ꯂꯥꯁ 11 ꯀꯥꯕ ꯃꯇꯝꯅꯤ꯫ ꯑꯩꯁꯦ ꯃꯌꯥꯝ ꯏꯁꯥꯒꯤ ꯑꯣꯏꯅ ꯅꯨꯄꯥꯗꯧꯅ ꯇꯧꯔꯛꯏ꯫ ꯏꯁꯥꯅ ꯏꯁꯥ ꯊꯥꯒꯠꯆꯕꯒꯤ ꯋꯥꯁꯨ ꯅꯠꯆꯗꯦ꯫ ꯑꯩꯁꯦ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ ꯅꯠꯇ꯭ꯔꯒꯁꯨ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯔꯛꯏ꯫ ꯑꯗꯨꯅ ꯑꯣꯖꯥꯈꯩꯅꯁꯨ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯊꯥꯒꯠꯄꯤꯕ ꯃꯤꯁꯛ ꯑꯃꯈꯛ ꯑꯣꯏ꯫ ꯑꯩꯈꯣꯏ ꯕꯕꯥꯗꯁꯨ ꯃꯤꯈꯩꯅ ꯅꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯁꯤ ꯅꯆꯥ ꯑꯇꯩꯒ ꯃꯥꯟꯅꯗꯦ, ꯅꯨꯄꯥ ꯅꯍꯥ ꯀꯣꯏꯕꯒꯤ ꯏꯔꯥꯡ ꯇꯧꯕꯒꯤ ꯋꯥꯈꯜꯁꯨ ꯂꯩꯇꯦ, ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯝꯅ ꯌꯥꯎꯏ, ꯃꯥꯕꯨ ꯐꯖꯅ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯅ ꯌꯨꯝꯗꯒ ꯂꯥꯛꯑꯒ ꯍꯔꯥꯎꯖꯗꯅ ꯏꯆꯥꯇꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯒꯠꯂꯦ꯫ ꯁ꯭ꯀꯨꯜꯗꯁꯨ ꯑꯣꯖꯥꯁꯤꯡꯅ ꯑꯩꯕꯨ ꯃꯁꯛ ꯈꯪꯕ ꯃꯤ ꯑꯃ ꯑꯣꯏꯈꯤ꯫ ꯃꯇꯝꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯩꯁꯦ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯅꯕ ꯍꯣꯠꯅꯒꯦ, ꯕꯕꯥꯒꯤ ꯅꯤꯡꯕꯁꯦ ꯊꯨꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯆꯛꯅꯨꯅ ꯈꯟꯖꯈꯤ꯫ ꯑꯗꯨꯕꯨ ꯀꯔꯣꯝꯗꯒꯤ ꯍꯨꯝꯂꯛꯈꯤꯕ ꯅꯨꯡꯁꯤꯠꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃꯅ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯑꯩꯁꯦ ꯃꯣꯏꯁꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯍꯥꯏꯅꯕꯤꯌꯣꯅ ꯇꯛꯑꯒ ꯂꯩ꯫ ꯅꯪ ꯅꯨꯄꯥ ꯑꯃꯇ ꯀꯣꯏꯕꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯐꯩ, ꯅꯤꯁꯥ ꯄꯨꯁꯥ ꯑꯃꯇ ꯆꯥꯕ ꯅꯠꯇꯦ, ꯈꯪꯗꯦ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯅꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯕꯗꯣ ꯌꯥꯗꯦ, ꯇꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕꯤꯗꯨ ꯆꯩꯍꯠꯂꯦ꯫ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯌꯥꯎ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯆꯩꯍꯠꯄꯗꯒꯤ ꯑꯃꯨꯛ ꯍꯟꯅꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯣ ꯃꯌꯥꯝ, ꯏꯃꯥꯟꯅꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯌꯥꯝꯅ ꯂꯥꯞꯅꯕ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ 11 ꯑꯦꯛꯖꯥꯝ ꯂꯣꯏꯈꯤꯕꯒꯤ ꯌꯨꯝꯗ ꯊꯣꯛꯂꯛꯑꯒ ꯂꯩꯕ ꯃꯇꯥꯡꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯁꯤꯜꯀꯤꯅ ꯏꯃꯥꯒꯤ ꯐꯣꯟꯗ ꯇꯧꯔꯛꯑꯒ ꯃꯣꯏꯗ ꯂꯥꯛꯑꯣ ꯁꯤꯡꯖꯨ ꯆꯥꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯅ ꯃꯣꯏꯗ ꯆꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯃꯣꯏꯗ ꯌꯧꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯦ ꯃꯁꯤꯁꯨ ꯂꯥꯛꯑꯒ ꯂꯩꯔꯝꯃꯦ꯫ ꯑꯩꯗꯤ ꯃꯇꯝꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈꯤ꯫ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯒꯤ ꯃꯤꯡꯁꯤ ꯅꯥꯎꯕꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯅꯥꯎꯕꯤꯁꯨ ꯅꯥꯎꯕꯤꯒꯤ ꯈꯪꯅꯕ ꯅꯨꯄꯥꯗꯨꯁꯨ ꯄꯨꯟꯅ ꯂꯩꯔꯝꯃꯦ꯫ ꯃꯣꯏꯅ ꯂꯥꯛꯏꯁꯤꯁꯨ ꯁꯤꯜꯀꯤꯒꯤ ꯃꯕꯨꯡꯒ ꯍꯧꯖꯤꯛꯀꯤ ꯅꯥꯎꯕꯤꯒꯤ ꯅꯨꯄꯥꯁꯤꯒ ꯈꯪꯅꯕ ꯖꯥꯠꯅꯤ꯫ ꯑꯩꯉꯣꯟꯗ ꯅꯪꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯁꯤꯅꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯇꯥꯛꯑꯦ꯫ ꯑꯩꯗꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯇ ꯈꯪꯅꯕꯁꯨ ꯊꯝꯃꯛꯄ ꯅꯠꯇꯦ, ꯑꯗꯨꯅ ꯏꯁꯥꯁꯦ ꯏꯍꯩ ꯍꯩꯅꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯅꯔꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯛꯄ ꯅꯨꯄꯥꯁꯤꯡ, ꯑꯩꯅ ꯅꯨꯡꯁꯤꯕ
ꯑꯄꯥꯝꯕ ꯑꯃꯠꯇ ꯄꯣꯛꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯁꯦ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯈꯪꯗꯦ ꯏꯁꯥꯗ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯈꯤ꯫ ꯅꯨꯄꯥꯁꯦ ꯀꯨꯂꯩ ꯀꯨꯆꯨ ꯑꯣꯏꯅ ꯇꯧꯏ, ꯃꯁꯥꯁꯨ ꯑꯗꯨꯝ ꯐꯩ, ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯆꯝꯕ ꯃꯤ ꯃꯥꯜꯂꯤ, ꯃꯒꯨꯟꯁꯨ ꯌꯥꯝꯅ ꯂꯩ꯫ ꯏꯃꯥꯟꯅꯕꯤ ꯁꯤꯜꯀꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏ, ꯊꯥꯗꯣꯏ, ꯑꯁ ꯀꯩꯅꯣ ꯑꯁꯤ ꯅꯨꯄꯥꯁꯤꯗꯤ ꯑꯩ ꯑꯣꯏꯅ ꯉꯥꯎꯔꯦ꯫ ꯀꯩꯅꯣ ꯃꯥꯒꯤ ꯃꯒꯨꯟ ꯈꯨꯂꯩꯁꯤꯕꯣ, ꯔꯥꯁꯤ ꯌꯥꯝꯅ ꯂꯩꯇ꯭ꯔꯥ ꯍꯥꯏꯕ? ꯑꯁ ꯀꯥꯏꯗꯩ ꯔꯥꯁꯤ ꯂꯩꯕꯅꯣ, ꯀꯥꯏꯗꯩ ꯃꯒꯨꯟꯅꯣ? ꯀꯨꯆꯨ ꯃꯨꯕꯒꯤꯅꯦ, ꯑꯃꯨꯕ ꯃꯤ ꯃꯁꯛ ꯌꯥꯝꯅ ꯊꯤꯔꯁꯨ ꯃꯨꯁꯤꯟ ꯃꯨꯔꯁꯨ ꯃꯒꯨꯟ ꯍꯦꯛꯇ ꯂꯩ ꯍꯥꯏꯅꯕꯅꯦ꯫ ꯑꯉꯧꯕ ꯃꯤꯗ ꯀꯩꯁꯨ ꯍꯥꯏꯅꯗꯕꯅꯦ꯫ ꯃꯣꯏꯒꯤꯁꯨ ꯂꯥꯏꯅ ꯑꯃꯨꯕ ꯃꯤꯒꯤꯗꯃꯛ ꯈꯜꯂꯒ ꯌꯥꯠꯂꯝꯃꯤꯅꯦ, ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯏ ꯊꯥꯡꯒꯠꯂꯒ ꯆꯠ ꯉꯝꯈꯤꯗ꯭ꯔꯣ? ꯑꯁꯨꯝꯅ ꯑꯩꯅ ꯁꯥꯎꯁꯟꯅꯔꯒ ꯍꯥꯏ꯫ ꯃꯗꯨꯗ ꯅꯥꯎꯕꯤꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯊꯃꯣꯏꯗ ꯈꯝꯕꯜꯂꯤꯗꯣ ꯈꯪꯖꯔꯦ ꯏꯕꯦꯝꯃ, ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯂꯛꯅꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯥꯒ ꯑꯩꯒꯁꯦ ꯈꯪꯅꯈꯤ꯫ ꯃꯥꯒꯤ ꯃꯤꯡꯁꯤ ꯑꯊꯣꯏꯕ ꯀꯧꯋꯦ, ꯑꯩꯅ ꯁꯝꯖꯤꯜꯂꯒ ꯗꯥꯊꯣꯏ ꯍꯥꯏꯅ ꯀꯧꯋꯦ꯫ ꯃꯤꯅ ꯍꯥꯏꯅꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ, ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯂꯨꯞꯄꯗꯤ ꯏꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯗꯦ ꯍꯥꯏꯕꯗꯣ꯫ ꯍꯥꯟꯅꯗꯤ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯑꯩ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯅ ꯉꯥꯏꯍꯥꯛ ꯁꯪꯕ ꯃꯇꯝꯗ ꯃꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯅꯕ, ꯋꯥꯔꯤ ꯁꯥꯅꯕ ꯇꯠꯇꯅ ꯍꯣꯠꯅꯔꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯏꯃꯥꯁꯨ ꯕꯕꯥꯁꯨ ꯑꯩꯉꯣꯟꯗ ꯆꯤꯡꯅꯕꯁꯨ ꯃꯥꯜꯂꯦ, ꯑꯩꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯍꯧꯔꯛꯑꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗꯗꯤ ꯑꯩꯅ ꯏꯃꯥ ꯕꯕꯥꯗ ꯉꯝꯅꯕ ꯑꯗꯨꯝ ꯈꯨꯝꯃꯦ꯫ ꯑꯩ ꯗꯥꯊꯣꯏꯗ ꯄꯨꯡꯂꯨꯞ ꯂꯨꯞꯈꯤ, ꯃꯥꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩ ꯉꯥꯎꯈꯤ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯃꯅ ꯃꯥꯅ ꯑꯩꯕꯨ ꯁꯨꯝꯕꯗꯧꯅ ꯇꯧꯋꯦ꯫ ꯃꯇꯝꯁꯦ 12 ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯌꯥꯝꯅ ꯂꯨꯕ ꯃꯇꯥꯡꯁꯨꯅꯦ꯫ ꯃꯁꯤꯗ ꯑꯩ ꯋꯥꯈꯜ ꯈꯜꯂꯛꯈꯤ꯫ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯃꯁꯤꯗꯤ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯃꯇꯝ ꯈꯔ ꯂꯥꯞꯊꯣꯛꯑꯒꯦ, ꯑꯗꯨꯒ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯒꯦ ꯈꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏ, ꯗꯥꯊꯣꯏ, ꯃꯇꯝ ꯈꯔꯗꯤ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯒꯨꯝꯁꯦ, ꯑꯦꯛꯖꯥꯝꯁꯤ ꯂꯣꯏꯔꯒ ꯐꯖꯅ ꯐꯥꯎꯅꯁꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯟꯗꯅ ꯃꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯇꯦ, ꯂꯥꯏꯔꯕ ꯃꯆꯥꯅꯤ, ꯑꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯈ꯭ꯔꯦꯅ ꯈꯜꯂꯕ ꯖꯥꯠꯅꯤ꯫ ꯑꯩꯅ 12 ꯊꯥꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏ꯫ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤ, ꯃꯉꯣꯟꯗ ꯐꯖꯅ ꯍꯥꯏꯒꯦꯅ ꯈꯜꯂꯒ ꯑꯩꯁꯨ ꯊꯣꯛꯑꯦ꯫ ꯃꯥꯒ ꯑꯩꯒ, ꯃꯥꯅ ꯃꯆꯦꯅ ꯑꯩꯁꯦ ꯃꯁꯛ ꯈꯪꯅꯤꯡꯉꯦ ꯍꯥꯏ, ꯑꯝꯇ ꯆꯠꯂꯨꯁꯦꯅ ꯃꯥꯅ ꯇꯛꯃꯝꯕꯗꯒꯤ ꯑꯩ ꯆꯠꯂꯦ꯫ ꯑꯗꯨꯒꯗꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩ ꯆꯦꯟꯈꯤ꯫ ꯃꯇꯝꯗꯣ ꯑꯩ ꯃꯉꯣꯟꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ, ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯏꯃꯥꯗ ꯂꯨꯍꯣꯡꯕꯤꯌꯣ ꯍꯥꯏꯖꯈꯤ꯫ ꯃꯇꯝ ꯑꯗꯣ ꯕꯕꯥꯅꯗꯤ ꯌꯥꯝꯅ ꯁꯥꯎꯈꯤ, ꯂꯨꯍꯣꯡꯉꯣꯏꯅ ꯍꯥꯏ, ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯕ ꯅꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯍꯧꯈꯤ꯫ ꯅꯨꯃꯤꯠꯁꯦ ꯍꯩꯖꯤꯡꯄꯣꯠ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯩꯖꯤꯡꯄꯣꯠꯇꯣ ꯂꯩꯀꯥꯏꯒꯤ ꯋꯥ ꯉꯥꯡꯅꯐꯝ ꯑꯣꯏꯈꯤ, ꯐꯖꯅ ꯖꯨꯠ ꯆꯥꯅ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯅꯦꯝꯄꯣꯛ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯑꯩꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯐꯤꯔꯣꯜ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯄ ꯆꯪꯉꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯑꯃꯈꯛꯅ, ꯏꯅꯝꯃ, ꯄꯣꯠꯁꯤꯡꯁꯤ ꯅꯥꯇꯩ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯨꯔꯦ꯫ ꯃꯗꯣ ꯑꯩꯅꯗꯤ ꯍꯥꯏꯍꯟꯅꯤꯡꯗꯦ, ꯏꯀꯥꯏꯈꯤꯅꯤ, ꯂꯩꯇ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯈꯟꯇꯣꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯏꯅꯦꯝꯁꯤꯅ ꯐꯖꯅ ꯍꯥꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯃꯃꯤ ꯑꯅꯤꯗꯨꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯝꯈꯤ, ꯐꯃꯜꯂꯕꯅꯦ, ꯀꯣꯟꯅ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯩꯖꯁꯅꯤ, ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯔꯒ ꯊꯣꯛꯈꯤ꯫ ꯑꯁ, ꯅꯨꯃꯤꯠꯇꯣ ꯃꯤꯁꯤꯡꯅ ꯅꯅꯦꯝꯄꯣꯛꯁꯤ ꯂꯥꯏꯔꯣꯏ ꯐꯔꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯅꯈꯤ꯫ ꯕꯕꯥ ꯏꯃꯥꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯥꯝꯅ ꯏꯀꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯕꯕꯥꯕꯨ ꯊꯦꯝꯖꯤꯜꯂꯦ꯫ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯂꯨꯍꯣꯡꯕ ꯍꯥꯏꯁꯤꯗꯤ ꯈꯔ ꯉꯥꯡꯅ ꯈꯔ ꯉꯥꯡꯅꯗ ꯇꯧꯕ ꯍꯥꯏꯁꯤ ꯃꯍꯧꯁꯥꯅꯤ, ꯂꯣꯏꯈ꯭ꯔ ꯂꯣꯏꯔꯦꯅ ꯍꯥꯏ꯫ ꯑꯩ ꯗꯥꯊꯣꯏꯗ ꯍꯥꯏꯁꯤꯔꯅ ꯈꯜꯂꯦ, ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯏꯀꯥꯏꯈꯤꯅꯤ ꯈꯜꯂꯦ꯫ ꯑꯩ ꯃꯉꯣꯟꯗ ꯂꯣꯟꯅ ꯐꯣꯟ ꯇꯧꯔꯒ ꯍꯥꯏ, ꯗꯥꯊꯣꯏ, ꯂꯩꯁꯥꯕꯤꯒꯤ ꯑꯆꯥꯄꯣꯠꯇꯣ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯁꯨ ꯇꯪꯈꯥꯏ ꯇꯥꯗꯕꯤ ꯍꯥꯞꯄ ꯌꯥꯗ꯭ꯔꯥ? ꯖꯤꯂꯤꯕꯤꯁꯨ ꯃꯆꯦꯠ ꯍꯥꯞꯄꯤ, ꯁꯦꯝꯗ꯭ꯔꯁꯨ ꯍꯥꯞꯇ꯭ꯔꯁꯨ ꯇꯣꯛꯑꯣ, ꯑꯗꯨꯒ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯃꯆꯦꯠ ꯃꯆꯦꯠ ꯍꯥꯞꯄꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯏꯃꯥꯁꯨ ꯈꯪꯉꯝꯃꯣꯏ, ꯂꯩꯁꯥꯕꯤꯈꯩꯅ ꯄꯣꯠ ꯍꯥꯞꯄꯗ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤꯅ ꯍꯥꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯅ, ꯑꯗꯨꯗꯤ ꯑꯩ ꯂꯣꯟꯅ ꯄꯩꯁꯥ ꯄꯤꯔꯛꯑꯁꯨ ꯄꯤꯔꯛꯀꯦ, ꯂꯨꯍꯣꯡꯕꯗꯗꯤ ꯄ꯭ꯂꯥꯎꯗꯣ ꯐꯖꯅ ꯁꯤꯜꯂꯝꯃꯣ꯫ ꯌꯥꯅꯤꯌꯦ, ꯀꯩꯒꯤ ꯄꯩꯁꯥꯅꯣ, ꯑꯩ ꯏꯃꯥꯗ ꯍꯥꯏꯒꯦ꯫
ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯤ ꯅꯨꯃꯤꯠꯇꯣ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠꯇꯣ ꯏꯃꯥꯁꯤ ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯃꯇꯝꯗꯣ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯈꯔ ꯍꯦꯜꯂꯦ꯫ ꯏꯃꯥꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯁꯨ ꯍꯌꯦꯡꯗꯤ ꯆꯠꯂꯅꯤ ꯈꯜꯂꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯧꯈꯤꯕ ꯀꯌꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯃꯇꯝꯅꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯀꯞꯄꯦ꯫ ꯏꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯩꯁꯨ ꯀꯞꯈꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ, "ꯏꯕꯦꯝꯃ, ꯅꯪ ꯕꯕꯥꯁꯨ ꯀꯞꯍꯧꯔꯤ꯫ ꯌꯦꯡꯉꯣꯏ, ꯏꯃꯥꯅꯗꯤ ꯅꯪꯁꯦ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯪ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯗꯣ ꯑꯣꯏꯔꯨꯔꯗꯕꯅꯤ꯫ ꯑꯥꯗ ꯂꯩꯔꯤꯕ ꯅꯅꯦꯝ ꯅꯀꯨꯗꯣ ꯅꯪꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯕꯕꯥꯃꯛꯅꯤ ꯈꯜꯂꯒ ꯂꯨꯅ ꯅꯨꯡꯁꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯍꯜ ꯂꯃꯟꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯆꯠꯂꯨ꯫ ꯅꯀꯣꯛꯐꯥꯎ ꯆꯤꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯀꯣ" ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯕꯨ ꯀꯣꯜꯂꯒ ꯀꯞꯈꯤ꯫ ꯑꯩꯁꯨ ꯏꯃꯥꯗ ꯀꯣꯜꯂꯒ ꯀꯞꯄꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯇꯨꯝꯕ ꯌꯥꯈꯤꯗꯦ꯫ ꯑꯩꯅ ꯈꯟꯈꯤ, "ꯕꯕꯥ, ꯏꯃꯥ, ꯆꯦꯆꯦ, ꯍꯌꯦꯡꯗꯤ ꯅꯣꯏ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯑꯩꯗꯤ ꯆꯠꯂꯅꯤ꯫ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯏ ꯂꯣꯏꯅꯃꯛ ꯍꯔꯥꯎꯅ ꯂꯩꯌꯨꯀꯣ꯫ ꯕꯕꯥ, ꯏꯃꯥ, ꯅꯥꯒꯅꯨꯀꯣ꯫ ꯅꯆꯥꯁꯨ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯒꯦ." ꯃꯁꯤ ꯈꯜꯂꯒ ꯑꯩ ꯅꯨꯃꯤꯠꯇꯣ ꯌꯥꯝꯅ ꯀꯞꯈꯤ꯫ ꯃꯌꯥꯝ ꯃꯣꯏꯒꯤ ꯌꯨꯝꯁꯦ ꯆꯦꯛꯅ ꯆꯥꯎꯅ ꯁꯥꯏ꯫ ꯑꯍꯜ ꯂꯃꯟꯅ ꯊꯥꯏꯅ ꯁꯥꯔꯝꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯕꯨ ꯈꯪꯗꯕ ꯃꯤꯅꯗꯤ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯤ ꯃꯥꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯋꯥꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯁꯨꯅꯤꯡꯗꯕ, ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕ, ꯋꯥꯗꯅ ꯅꯨꯡꯉꯥꯏꯕ ꯄꯥꯝꯕꯒꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯕꯨ ꯊꯤꯟꯕ ꯂꯥꯛꯏꯕ ꯃꯤꯈꯩꯅ ꯌꯨꯝꯗꯣ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯀꯥꯗ ꯆꯪꯉꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯅꯕ ꯇꯧꯔꯤꯉꯩ ꯃꯩꯗꯣ ꯃꯨꯠꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯋꯥꯈꯟꯗꯅ ꯃꯩꯗꯣ ꯁꯤꯜꯂꯛꯀꯗꯣꯏꯕ ꯈꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯀꯦꯟꯗꯜ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯦ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯏꯕ ꯃꯤꯈꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯊꯥꯡꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯇꯥꯡꯁꯤꯗ ꯑꯃꯨꯛ ꯆꯥꯅꯕ ꯌꯦꯡꯁꯤꯜꯂꯛꯑꯦ꯫ ꯆꯥꯅꯕꯗꯨꯅ ꯑꯇꯩ ꯇꯧꯔꯝꯗ꯭ꯔꯦ, ꯑꯂꯨ ꯀꯥꯡꯍꯧ ꯑꯣꯏꯅ ꯇꯧꯔꯝꯃꯦ꯫ ꯑꯁ ꯂꯣꯏꯔꯦ, ꯅꯨꯃꯤꯠꯁꯤꯗ ꯑꯩꯉꯣꯟꯗ ꯃꯤꯅ ꯉꯥꯡꯉꯝꯕ ꯍꯥꯏꯔꯝꯕ ꯃꯌꯥꯝꯁꯤ꯫ ꯑꯩ ꯏꯀꯥꯏꯕꯅ ꯂꯣꯏꯈꯤ꯫ ꯃꯌꯥꯝꯁꯤ ꯎꯕꯗ ꯕꯕꯥꯁꯨ ꯃꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ, ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯀꯣꯜꯂꯒ ꯀꯞꯈꯤ꯫ ꯃꯇꯝ ꯑꯗꯣ ꯑꯩ ꯏꯅꯦꯝꯗ ꯁꯥꯎꯅꯤꯡꯗꯦ꯫ ꯅꯨꯄꯥ ꯑꯣꯏꯕ ꯃꯣꯏꯅ ꯐꯖꯅ ꯁꯤꯟꯕꯤꯗ ꯇꯧꯔꯤꯅꯦꯅ ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯁꯦ ꯑꯁꯨꯝꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯣꯏꯒꯤꯁꯦ ꯑꯩꯕꯨ ꯄꯥꯝꯗꯕꯒꯤ ꯇꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕꯒꯤꯗꯤ ꯅꯠꯇ꯭ꯔꯦ꯫ ꯂꯥꯏꯔꯕ ꯌꯥꯝꯅ ꯂꯩꯇꯕ ꯄꯠ ꯇꯠꯄ ꯃꯤꯐꯥꯎ ꯑꯁꯨꯝꯅꯗꯤ ꯇꯧꯔꯣꯏ꯫ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯈꯥꯎꯋꯩ ꯇꯧꯕꯁꯨ ꯅꯠꯇꯦ, ꯐꯖꯅ ꯅꯨꯃꯤꯠ ꯊꯥꯅꯔꯒ ꯆꯥꯎꯅ ꯍꯣꯡꯉꯤꯕ ꯂꯨꯍꯣꯡꯕꯅꯤ꯫ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ 5ꯅꯤ ꯆꯥꯛꯀꯧꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯏꯅꯦꯝꯄꯣꯛꯁꯤꯅ ꯑꯩꯉꯣꯟꯗ, "ꯅꯪ ꯂꯨꯍꯣꯡꯕꯗ ꯄꯩꯁꯥ ꯄꯨꯊꯩ, ꯀꯣꯟꯅ ꯑꯃꯨꯛ ꯁꯥꯕꯤꯒꯦ" ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯌꯥꯎꯔꯛꯄ ꯁꯅꯥꯁꯤꯡ ꯂꯣꯏꯅ ꯄꯤꯈ꯭ꯔꯦ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ, ꯂꯩꯇ ꯇꯧꯔꯤꯅꯦꯅ ꯈꯜꯂꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯊꯣꯡꯒꯗꯧꯔꯤꯕ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔꯁꯨ ꯂꯣꯏꯅ ꯌꯣꯟꯊꯣꯛꯑꯒ ꯆꯦꯅ ꯑꯣꯏꯅ ꯁꯤꯡ ꯃꯆꯥ ꯈꯔ ꯊꯤꯔꯒ ꯃꯗꯣ ꯍꯧꯒꯠꯂꯒ ꯊꯣꯡꯉꯦ꯫ ꯃꯇꯝꯗꯨꯗ ꯏꯅꯦꯝꯄꯣꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏ, "ꯃꯁꯤꯅ ꯅꯨꯡꯉꯥꯏꯕꯅꯤ, ꯅꯤꯡꯊꯝꯊꯥꯗꯗꯤ ꯃꯁꯤꯅ ꯐꯕꯅꯤ, ꯃꯍꯤ ꯌꯥꯏꯕ ꯑꯣꯏꯅ ꯊꯣꯡꯉꯣꯅ" ꯍꯥꯏ꯫ ꯑꯩꯁꯨ ꯉꯝꯅꯕꯗꯤ ꯑꯗꯨꯝ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕꯁꯤ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤ 3ꯅꯤ, ꯏꯀꯨꯕꯣꯛꯀ ꯌꯥꯎꯔꯒ꯫ ꯏꯀꯨꯕꯣꯛꯁꯨ ꯃꯁꯥ ꯀꯜꯂꯤ, ꯅꯍꯥꯅꯤ꯫ ꯃꯣꯏ 3ꯃꯛ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯈꯜ ꯂꯩꯇꯦ꯫ ꯏꯀꯨꯕꯣꯛꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯌꯨ ꯉꯥꯎꯔꯒ ꯂꯩꯅꯤ꯫ ꯏꯇꯩꯁꯨ ꯅꯨꯄꯤ 2ꯔꯛ ꯊꯤꯔꯝꯂꯕ ꯖꯥꯠꯅꯤ꯫ ꯍꯧꯖꯤꯛꯅ ꯌꯨꯗ ꯂꯥꯏꯆꯨꯔꯒ ꯑꯗꯨꯃꯛ ꯂꯩ꯫ ꯑꯁ ꯄꯨꯔꯥ ꯃꯑꯣꯡ ꯑꯃ ꯑꯣꯏꯔꯝꯃꯦ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯗꯥ ꯊꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯏ ꯍꯥꯏꯅ ꯂꯩꯀꯥꯏꯅ ꯈꯟꯕ ꯖꯥꯠꯅꯤ꯫ ꯑꯗꯨꯁꯨ ꯑꯇꯩꯒꯤ ꯅꯠꯇꯦ, ꯌꯨ ꯊꯛꯑꯒ ꯂꯥꯎꯕ ꯈꯣꯡꯕ ꯇꯧꯗꯕꯒꯤꯅꯤ꯫ ꯂꯨꯍꯣꯡꯕ ꯊꯥ 2ꯃꯨꯛꯇꯤ ꯗꯥ ꯊꯣꯏꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩ꯫ ꯑꯩꯅ ꯊꯕꯛ ꯆꯠꯂꯣ ꯍꯥꯏꯔꯁꯨ ꯏꯃꯥꯁꯨ ꯆꯠꯊꯣꯛꯄꯒꯤ ꯌꯨ ꯉꯥꯎꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯅꯊꯟꯇ ꯊꯅꯝꯕ ꯅꯨꯡꯉꯥꯏꯇ ꯇꯧꯔꯤꯅꯦꯅ ꯃꯥꯅ ꯍꯥꯏ꯫ ꯑꯩꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯒꯗꯤ ꯃꯥꯁꯦ ꯍꯟꯗꯛꯇꯤ ꯑꯌꯨꯛ ꯆꯥꯛ ꯇꯣꯛꯄꯒ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯦꯛꯇ ꯍꯟꯖꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯋꯥꯈꯜꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯤꯅꯦꯅ ꯈꯜꯂꯤꯅꯦ꯫ ꯃꯉꯣꯟꯗ ꯍꯪꯉꯁꯨ ꯊꯕꯛ ꯆꯠꯂꯤꯅꯦꯅ ꯍꯥꯏ꯫ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯖꯨꯋꯥ ꯁꯥꯟꯅꯕ ꯆꯠꯂꯤꯕ ꯖꯥꯠꯅꯤ꯫ ꯑꯩꯅꯗꯤ ꯈꯪꯗꯕꯅꯤ꯫ ꯁꯣꯝꯗꯅ ꯏꯅꯦꯕꯣꯛꯁꯨ
ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯂꯩꯇꯦ ꯅꯨꯄꯤ ꯏꯊꯟꯗꯅꯦ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯑꯩꯅ ꯁꯣꯝꯗꯅ ꯌꯨ ꯉꯥꯎꯕ ꯑꯅꯤꯒ ꯑꯩ ꯌꯨꯝꯗꯒ ꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯛꯇꯕꯒꯤ ꯑꯩ ꯃꯇꯝꯗꯣ ꯌꯥꯝꯅ ꯀꯤ ꯄꯥꯎꯁꯨ ꯖꯥꯠ ꯖꯥꯠ ꯌꯥꯝꯅ ꯇꯥꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯑꯩ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩ ꯑꯗꯨꯕꯨ ꯏꯇꯩꯅ ꯏꯁꯤꯡ ꯀꯜꯂꯛꯑꯣ ꯆꯥꯛ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯗꯨꯅ ꯌꯨ ꯉꯥꯎꯔꯒ ꯂꯥꯎ ꯈꯣꯡꯕ ꯇꯧꯋꯦ ꯑꯗꯨꯅ ꯑꯩ ꯀꯤꯅ ꯊꯣꯛꯏ ꯃꯁꯤꯗꯒꯤ ꯑꯩꯅ ꯗꯥꯊꯣꯏꯗ ꯏꯃꯥꯁꯨ ꯌꯨꯝꯗ ꯂꯩꯇꯕꯅꯤꯅ ꯏꯊꯟꯗ ꯂꯩꯍꯧꯕꯗꯣ ꯇꯜꯂꯦ ꯏꯇꯩꯁꯨ ꯌꯨ ꯉꯥꯎꯏ ꯏꯀꯨꯕꯣꯛꯁꯨ ꯉꯥꯎꯏ ꯅꯨꯄꯤ ꯏꯊꯟꯗ ꯂꯩꯍꯧꯕꯗꯣ ꯑꯩ ꯀꯤꯖꯩ ꯍꯥꯏꯕꯗ ꯗꯥꯊꯣꯏꯅ ꯅꯊꯟꯗ ꯂꯩꯒꯅꯣ ꯑꯩ ꯍꯜꯂꯛꯇ꯭ꯔꯤꯐꯥꯎ ꯅꯪ ꯂꯩꯅꯥ ꯍꯣꯏꯗ ꯂꯩꯌꯣ ꯑꯩ ꯂꯥꯛꯑꯒ ꯂꯧꯕ ꯂꯥꯛꯀꯦꯅ ꯍꯥꯏ ꯃꯇꯝꯁꯦ ꯗꯥꯊꯣꯏꯁꯨ ꯊꯕꯛ ꯆꯠꯄ ꯍꯧꯔꯦ ꯑꯩꯁꯨ ꯃꯇꯝꯗꯣ ꯊꯥ ꯂꯦꯞꯄꯤ ꯑꯩ ꯃꯥꯅ ꯍꯥꯏꯕꯗꯒꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯒ ꯃꯥ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯂꯩꯅꯥ ꯍꯣꯏꯗ ꯂꯩ ꯗꯥꯊꯣꯏꯅ ꯂꯥꯛꯑꯀꯥꯟꯗ ꯀꯧꯔꯛꯑꯒ ꯆꯠꯂꯦ ꯌꯨ ꯉꯥꯎꯕ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯍꯞꯇꯥ ꯈꯣꯡꯕꯁꯨ ꯂꯥꯛꯄ ꯂꯦꯞꯇꯦ ꯑꯩꯒꯤ ꯃꯤꯡꯗ ꯏꯅꯦꯝꯄꯣꯛꯅ ꯄꯩꯁꯥ ꯂꯧꯍꯜꯂꯦ ꯏꯅꯦꯝꯄꯣꯛꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯤꯗꯤ ꯂꯥꯛꯁꯤꯜꯂꯅꯤ ꯄꯩꯁꯥꯗꯣ ꯊꯥꯡꯗ ꯌꯥꯗꯕꯅꯤꯅ ꯑꯔꯩ ꯑꯔꯩꯕ ꯐꯅꯦꯛ ꯑꯩꯅ ꯌꯣꯟꯊꯣꯛꯑꯒ ꯊꯥꯡꯉꯦ ꯑꯩ ꯁꯥꯎꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯦ ꯑꯗꯨꯕꯨ ꯁꯥꯎꯕ ꯌꯥꯕ ꯃꯇꯥꯡ ꯅꯠꯇꯦ ꯈꯜꯂꯒ ꯑꯗꯨꯝ ꯐꯥꯖꯖꯩ ꯅꯨꯃꯤꯠꯁꯦ ꯄꯨꯟꯁꯤꯗ ꯑꯩ ꯀꯥꯎꯕ ꯉꯝꯂꯣꯏ ꯑꯩ ꯏꯅꯦꯝꯄꯣꯛꯀ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯤ ꯑꯌꯨꯛꯅꯤ ꯏꯁꯥꯁꯨ ꯊꯥ ꯌꯥꯝꯁꯤꯜꯂꯛꯄꯒꯤ ꯌꯥꯝꯅ ꯋꯥꯕ ꯃꯇꯥꯡꯅꯤ ꯃꯇꯝ ꯑꯁꯤꯗ ꯍꯞꯇꯥ ꯈꯣꯡꯕ ꯑꯣꯖꯥꯁꯦ ꯂꯥꯛꯑꯦ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯄꯩꯁꯥꯁꯤ ꯂꯧꯕꯒꯤ ꯃꯤ ꯈꯔꯗꯤ ꯂꯥꯛꯑꯦ ꯑꯗꯨꯕꯨ ꯑꯃꯗꯤ ꯂꯥꯛꯇ꯭ꯔꯦ ꯂꯩꯀꯥꯏꯒꯤ ꯏꯅꯦꯅꯦ ꯏꯅꯦꯁꯤꯅ ꯏꯃꯥꯅ ꯃꯍꯨꯠ ꯂꯧꯕꯅꯦ ꯑꯩ ꯃꯇꯝꯗꯣ ꯆꯥꯛ ꯆꯥꯔꯤ ꯏꯃꯥꯁꯨ ꯆꯥꯔꯤ ꯃꯣꯏꯗꯣ ꯂꯥꯛꯇ꯭ꯔꯗꯤ ꯐꯥꯏꯟ ꯂꯨꯄꯥ 10 ꯇꯥꯗꯣꯏꯅꯤ ꯑꯗꯨꯅ ꯏꯅꯦꯝꯅ ꯑꯩꯉꯣꯟꯗ ꯅꯅꯦꯗꯣ ꯅꯪ ꯑꯝꯇ ꯀꯧꯔꯨꯁꯣ ꯆꯥꯛꯇꯣ ꯀꯣꯟꯅ ꯑꯃꯨꯛ ꯆꯥꯎ ꯑꯩ ꯁꯪꯉꯝꯒꯦꯅ ꯍꯥꯏ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯍꯧꯒꯠꯂꯗꯤ ꯄꯨꯛ ꯍꯦꯛꯇ ꯊꯜꯂꯦ ꯑꯗꯨꯅ ꯑꯩ ꯋꯦꯛꯑꯦꯗ ꯏꯃꯥ ꯌꯥꯔꯅꯤꯅ ꯈꯨꯝꯃꯦ ꯃꯇꯝꯁꯤꯗ ꯄꯩꯁꯥ ꯊꯥꯡꯕ ꯂꯥꯛꯏꯕ ꯏꯗꯣꯝꯆꯥ ꯑꯃꯅ ꯆꯥꯛꯇꯣ ꯅꯕꯨꯛ ꯊꯟꯅ ꯆꯥꯒꯣꯅꯦ ꯅꯁꯥꯗꯨꯒ ꯅꯪꯕꯣ ꯑꯩ ꯀꯧꯔꯨꯔꯁꯨ ꯀꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯃꯥꯅ ꯍꯥꯏ ꯑꯗꯨꯝ ꯐꯝꯃꯨꯍꯦ ꯀꯧꯖꯅꯤ ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯁꯤꯅꯤ ꯁꯤꯅ ꯃꯁꯥ ꯌꯥꯡꯗꯣꯏꯅꯦꯅ ꯍꯥꯏ ꯑꯩ ꯏꯃꯥꯒꯤ ꯋꯥꯗꯣ ꯃꯗꯨꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯇꯝꯁꯤꯗ ꯏꯗꯣꯝꯆꯥꯁꯤꯅ ꯑꯗꯨꯗꯤ ꯏꯅꯦꯅ ꯀꯣꯜ ꯂꯨꯈꯥꯛꯇꯣ ꯂꯣꯏꯁꯤꯟꯕꯤꯔꯣ ꯃꯧꯁꯦ ꯃꯁꯥꯁꯨ ꯋꯥꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯏꯅꯦꯝꯅ ꯑꯃꯨꯛ ꯍꯥꯏ ꯆꯠꯂꯣꯗ ꯅꯣꯏꯁꯨ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯁꯔꯨꯛ ꯂꯣꯏꯁꯤꯟꯕꯅꯤ ꯃꯧꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯄꯨ ꯃꯅꯤꯡ ꯂꯣꯏꯁꯤꯟꯕ ꯍꯧꯅꯕ꯭ꯔꯥ ꯃꯧꯅ ꯎꯁꯤꯠꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯅꯦꯝꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯏꯅꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕ ꯃꯇꯝꯗ ꯆꯠꯅ ꯀꯞꯈꯤ ꯃꯇꯝꯗꯣ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯛꯈꯤ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯑꯋꯥꯕ ꯃꯔꯛꯁꯤꯗ ꯑꯃꯨꯛ ꯑꯩꯅ ꯂꯩꯅꯥ ꯍꯣꯏꯗ ꯂꯩꯕꯗꯣ ꯏꯅꯦꯝꯄꯣꯛꯅ ꯑꯃꯨꯛ ꯂꯩꯁꯥꯕꯤꯒ ꯄꯥꯔꯒ ꯅꯨꯄꯥ ꯀꯣꯏꯅꯤꯡ ꯇꯧꯔꯤꯅꯤ ꯏꯔꯥꯡ ꯇꯧꯅꯤꯡ ꯇꯧꯔꯤꯅꯤ ꯍꯥꯏꯗꯨꯅ ꯗꯥꯊꯣꯏꯗ ꯑꯃꯨꯛ ꯄꯥꯎ ꯇꯝꯁꯤꯜꯂꯕ ꯖꯥꯠꯅꯤ ꯃꯁꯤꯗꯒꯤ ꯗꯥꯊꯣꯏꯅ ꯅꯪꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯕꯗꯣ ꯏꯃꯥꯅ ꯉꯥꯡꯉꯦ ꯏꯃꯥꯅ ꯄꯥꯝꯗꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯌꯣ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯇꯟꯅꯅ ꯆꯠꯊꯣꯛꯇ꯭ꯔꯦ ꯂꯩꯅꯥ ꯍꯣꯏꯅꯁꯨ ꯑꯩ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯦ ꯃꯔꯝꯗꯤ ꯏꯅꯦꯝꯄꯣꯛꯀꯤ ꯃꯑꯣꯡꯗꯣ ꯃꯣꯏꯁꯨ ꯈꯪꯉꯦ ꯂꯩꯅꯥꯒ ꯅꯣꯡꯃ ꯏꯅꯦꯝꯄꯣꯛꯀꯁꯨ ꯈꯠꯅꯩ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯈꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟꯗꯒꯤ ꯑꯩꯁꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯎꯕ ꯐꯪꯖꯔꯦ ꯑꯗꯨꯕꯨ ꯗꯥꯊꯣꯏꯗꯤ ꯑꯉꯥꯡꯁꯦ ꯌꯥꯎꯔꯕ ꯃꯇꯨꯡꯗꯒꯤ ꯖ꯭ꯋꯥꯔꯗ ꯄꯨꯡ 9 ꯂꯨꯞꯄ ꯍꯧꯔꯛꯑꯦ ꯁꯣꯝꯗꯅ ꯑꯩꯅ ꯏꯄꯥꯝꯗꯒꯤ ꯄꯩꯁꯥ ꯂꯧꯗꯅ ꯃꯇꯦꯡꯁꯦ ꯄꯥꯡꯉꯦ ꯃꯁꯤꯗ ꯃꯥꯅ ꯊꯕꯛ ꯁꯨꯒꯦ ꯄꯩꯁా ꯇꯥꯟꯒꯦꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯖ꯭ꯋꯥꯔꯗ ꯂꯥꯏꯆꯨꯔꯦ ꯃꯇꯝꯁꯦ ꯏꯇꯩꯁꯨ ꯌꯨ ꯊꯛꯄ ꯍꯦꯟꯃꯟꯕꯒꯤ ꯏꯇꯩꯁꯨ ꯁꯦꯟꯇꯔꯗ ꯊꯝꯕ ꯃꯇꯥꯡꯅꯤ ꯑꯩ ꯃꯇꯝꯗꯣ ꯌꯥꯝꯅ ꯋꯥꯈꯤ ꯌꯥꯝꯅꯁꯨ ꯁꯥꯎꯅꯤꯡꯈꯤ ꯏꯅꯦꯝꯄꯣꯛꯅꯁꯨ ꯑꯩꯕꯨ ꯃꯤ ꯈꯨꯗꯤꯡꯒꯤ ꯍꯨꯜꯂꯒ ꯉꯥꯡꯕ ꯑꯩꯅ ꯁꯥꯎꯅꯤꯡꯕꯒꯤ ꯈꯨꯝꯃꯨꯔꯁꯨ ꯅꯄꯥꯝꯗ ꯆꯠꯈ꯭ꯔꯣ ꯏꯆꯥꯒꯤꯗꯤ ꯅꯨꯄꯤ ꯑꯃ ꯊꯤꯍꯧꯒꯦ ꯅꯨꯄꯤ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯅꯨꯃꯤꯠꯇꯣ ꯆꯤꯟ ꯈꯨꯝꯃꯦ ꯃꯁꯤꯗꯒꯤ ꯏꯅꯦꯝꯄꯣꯛꯅ ꯑꯩꯕꯨ ꯆꯪꯁꯤꯜꯂꯒ ꯐꯨꯏ ꯗꯥꯊꯣꯏꯗꯁꯨ ꯂꯥꯛꯑꯒ ꯏꯃꯥꯅ ꯇꯝꯕꯗꯒꯤ ꯗꯥꯊꯣꯏꯅ ꯑꯩꯕꯨꯁꯨ ꯉꯥꯡꯈꯤ ꯑꯩ ꯃꯇꯝꯗꯣ ꯁꯥꯎꯗꯦ ꯃꯔꯝꯗꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯀꯤ ꯁꯥꯎꯅꯤꯡꯕꯒꯤ ꯆꯤꯟꯁꯦ ꯈꯨꯝꯃꯨꯕꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯃꯥꯒꯨꯝꯕꯤꯅꯤ ꯑꯩꯅ ꯏꯅꯦꯝꯄꯣꯛꯇ ꯈꯨꯝꯕꯗꯣ ꯑꯩ ꯁꯣꯏꯈ꯭ꯔꯦꯅ ꯈꯟꯖꯕꯒꯤ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯈꯣꯡ ꯄꯥꯏꯔꯒ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯩ ꯀꯞꯁꯨ ꯀꯞꯈꯤ ꯍꯟꯗꯛ ꯍꯞꯇꯥꯒꯤ ꯄꯩꯁꯥꯁꯦ ꯍꯨꯟꯗ꯭ꯔꯦ
aduna aigi sarukto losilo nangi mingda yawbani na habudagi aigi ulakpa phamung upu ama pithoga losinakre asumna ai awaba kya se khangduna lakhi adubu numise magaiga aroiba oyo haina tamkhra male mamangda kya ama khanai aisu saunibagi yumdi chatle malaga matungda tawjaroi khanaroi haraga babada khoramaga ai dum lae adubu numise magaiga aroiba oyo haina isona tamkhrai mase numi humni musure nungthindagi thokrani ayung ata hansilaga saksarani aduga tumba yaba tumaga numidang waramu hansilakani aduga ahingna adum hansiloi matamse angang samasa ngamdaba matamne numinini surabane ai yamna sauningki mangonda wamta ngangaroina ai ngangdre masigi haktaki magaiga khatnabasu kyani adubu inem pokna mauna masinkali nupinu masinkali haiduna aibu aranba hekta tahale aduna ai ngangra haina ngangdre inem poknasu manasu thakpa ngamdre noi tongana charona tongana pijei aina mangonda saudana kaudabado madi phare jwa sanabado maningtamna sanarage khalabjani angang anabagase yengdana jwa sanaragani mana leichoise numise manungtinagi thokre nungtigi numidang saksa dabuda ai angang ama sangamdabaga aisu saro khalaga chakto thongdre ayuki kharabudi chakto lei aduna mana sarasu yarena khalaga ai angang si themaga phangunda lei matamsa numidangi pung nipa makhamu taramani ma ngana lae phangunda angang si tumana bo hotna ringai matam asida ma yu khar thaksilaga engonda chakto thangdo on hai ai ahambada sauningdana mahonda kaimta khomde manumisa jwa paisa mangbagi sauning bajani jwa sana phamda mi amagasu marai tawnai na hai aina khumdabaduda kanna laraga mangange nangna nathibong sathoga aigina khaktraba natrana masidagi aina sauningdana angang tumi langkano nungtigi sadabani sakto thongdrena habadagi ma phaipaina haraga chafu yansingda maninglomda loina langthokre ai processingda loina kopatarena chenthoga khame aduba engonda mo onsilaga hekta nupa masen phunabadawna nupina haba khandana aibu phurakhi aisu khangamdana laraga kappe matamda ine pothole ikoboti tholoktre angang su kappadagi ine pona angang do pamme matamasida lekhagi mi ama anisu tabadagi changaga khamtoe adu phaba manaibu tana dam phui phironga se gyanmen tadre matamsida idom samana ngange hey nangbu hemalene masi haraga mangondo oine phui aduga idom sana inem poto onsilaga angang khanaraga ahan oiba nangna khamdokpai mahuta yenga leina harba matamda inem pon harakhi phusano nupina masingkaladi phutabane nupase yungawe khangadi phajana themaga loina daune haina masabu kangkhalaga ngangkhi ahalamo oibagi aibsu ngango aduga masagi phatabali jaso chungthopagi mahuta nupi khaktada badana pikhi nami asigi nongambaga ai wakhan muna khalaba matung maga punsigi loinarage khalaga ai yumdudagi khong thangdorakhi babadi yamna sauki chatpa yaroi walo sinarni na hai adubo aiso haisabagi wani mabu lapthoknabadi pamde ngahaki saunibagi aina lakibane ai mana loba lakadra ine pona loba lakadra na khanmane adubo laktre masidagi phagi dagi asingbo oina ahansingsu saunare asumna sauna leninge maraksida mana yu thaksilaga lae adugo lakhong tawbadagi babana ngamadigi mase amu hana lakhidre asumna jahi amamu surapa kasidane ma amu lae isaga ege loba lae ni hai adubo babana nogi ima baba puro sumaina dakta khainang na phuraga moini yenga leirika gino kanana khangni nangna phuba matamda soidene isasi sirdi mangjadoise kanano asukoi ba matamsi ahalam oibagi wa ambo haiba lakte
ꯅꯪꯒ ꯕꯕꯥꯒ ꯏꯃꯥꯒꯗꯣ ꯄꯨꯔꯛꯎ ꯑꯗꯨꯒ ꯏꯆꯥꯁꯦ ꯐꯖꯅ ꯁꯤꯟꯅꯒꯦ ꯍꯥꯏꯕꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯃꯥꯅ ꯃꯥꯒꯤ ꯁꯥꯖꯜꯂꯤꯆꯠꯁꯦ ꯄꯥꯝꯗꯦ ꯏꯃꯥꯅ ꯃꯥ ꯀꯧꯔꯨꯁꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯒ ꯆꯠꯂꯁꯦ ꯍꯥꯏꯗꯤ ꯆꯠꯍꯧꯔꯁꯦꯅ ꯍꯥꯏ ꯃꯁꯤꯗꯒꯤ ꯕꯕꯥꯅ ꯁꯥꯎꯔꯒ ꯃꯥꯕꯨ ꯉꯥꯡꯈꯤ ꯃꯃꯥꯏꯗꯐꯥꯎ ꯈꯨꯄꯥꯛꯅ ꯊꯥꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗ꯭ꯔꯦ ꯕꯕꯥ ꯏꯃꯥꯁꯨ ꯁꯥꯎꯕꯗꯒꯤ ꯋꯥ ꯂꯣꯏꯁꯤꯟꯅꯔꯁꯦ ꯍꯥꯏꯗꯨꯅ ꯋꯥꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯄꯥꯎꯁꯨꯝ ꯂꯧꯕ ꯃꯇꯝꯗ ꯃꯥꯗꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯠꯇꯕ ꯂꯤꯆꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯏꯆꯥꯁꯤꯕꯨ ꯁꯦꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯑꯩ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯍꯥꯞꯆꯒꯦ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯕꯗꯤ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯂꯨꯏ ꯑꯩꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯟꯅ ꯊꯤꯒꯠꯄꯤꯌꯨ ꯑꯩꯅ ꯉꯁꯤ ꯋꯥꯔꯤꯕ ꯑꯩꯅ ꯇꯥꯔꯤꯕ ꯗꯁꯥꯁꯦ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗꯗꯤ ꯇꯥꯍꯟꯅꯤꯡꯗꯦ ꯊꯣꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯋꯥꯔꯤ ꯑꯁꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯑꯃꯗꯤ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕ ꯉꯝꯍꯟꯕꯤꯌꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯁꯤꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯅ ꯇꯥꯍꯟꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ ꯑꯩꯒꯤ ꯃꯤꯡ ꯂꯩꯐꯝꯗꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯣꯠꯆꯔꯒꯦ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯃꯇꯝꯗ ꯑꯩꯁꯦ ꯆꯍꯤ 16 ꯁꯨꯔꯦ ꯑꯩ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯒ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯌꯥꯝꯅ ꯊꯣꯛꯇꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ 9ꯅꯤ ꯅꯨꯄꯤ 3 ꯅꯨꯄꯥ 1 ꯑꯩꯒꯤ ꯏꯆꯦ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯩꯁꯦ ꯑꯉꯥꯡ ꯎꯅꯕꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯍꯥꯏꯗꯨꯅ ꯏꯆꯦꯅ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯩ ꯃꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯌꯣꯅ ꯍꯥꯏꯔꯛꯈꯤ ꯑꯩꯁꯨ ꯏꯆꯦ ꯍꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯅꯕ ꯂꯥꯛꯑꯦ ꯃꯇꯝꯗ ꯑꯩꯁꯨ ꯆꯍꯤꯁꯦ 16 ꯍꯥꯏꯖꯤꯜꯂꯛꯄꯒ ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯏꯆꯦꯁꯤꯡꯅꯁꯨ ꯌꯨꯝ ꯄꯥꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕ ꯃꯇꯝꯅꯤ ꯑꯩꯁꯦ ꯌꯨꯝ ꯄꯥꯟꯕ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯆꯦꯆꯦꯅ ꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩ ꯈꯪꯅꯍꯟꯒꯦꯅ ꯍꯥꯏꯈꯤ ꯃꯌꯥꯝ ꯑꯩꯁꯦ ꯄꯨꯟꯁꯤꯗ ꯅꯨꯄꯥ ꯑꯃꯇ ꯀꯣꯏꯔꯛꯇ꯭ꯔꯤ ꯑꯩꯁꯦ ꯏꯀꯥꯏꯁꯨ ꯈꯔ ꯊꯤꯒꯠꯂꯦ ꯃꯤꯉꯣꯟꯗ ꯋꯥ ꯀꯟꯅꯁꯨ ꯉꯥꯡꯕ ꯉꯝꯗꯦ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯈꯪꯅꯁꯤ ꯅꯨꯡꯁꯤ ꯍꯥꯏꯔꯛꯄ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯑꯩ ꯃꯇꯝꯗ ꯅꯨꯄꯥ ꯈꯪꯅꯕ ꯊꯝꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯦ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕꯗꯤ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯃꯛ ꯏꯁꯤꯟꯁꯤꯅ ꯐꯣꯡꯗꯣꯛꯄ ꯉꯝꯈꯤꯗꯦ ꯑꯗꯨꯃꯛ ꯌꯥꯅꯤꯡꯗꯕ ꯁꯥꯔꯒ ꯑꯁꯨꯝꯅ ꯂꯥꯛꯈꯤꯕꯅꯤ ꯆꯦꯆꯦꯅ ꯍꯥꯏꯕꯗꯣ ꯑꯩ ꯑꯍꯥꯟꯕꯗ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯆꯦꯆꯦꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯈꯪꯅꯒꯦꯅ ꯈꯟꯈꯤ ꯆꯦꯆꯦꯅ ꯅꯨꯄꯥꯗꯨꯒ ꯑꯩꯒ ꯈꯪꯅꯍꯜꯂꯝꯃꯦ ꯑꯩꯗꯤ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯑꯩꯅꯁꯨ ꯑꯗꯨꯝ ꯄꯥꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯏꯕꯥꯅꯤꯁꯦ ꯈꯪꯅꯔꯦ ꯅꯨꯄꯥꯁꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯁꯤꯃꯗꯤ ꯂꯣꯠꯆꯔꯒꯦ ꯅꯨꯄꯥꯁꯦ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ ꯑꯩꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ ꯂꯥꯏꯔꯤꯛꯁꯦ ꯀꯌꯥ ꯇꯝꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯈꯔꯁꯨ ꯋꯥꯏ ꯕꯕꯥꯅ ꯃꯊꯟꯇ ꯁꯨꯔꯒ ꯆꯥꯕꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝꯕꯒ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯊꯋꯥꯏ ꯌꯥꯎꯈꯤꯗꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯪꯅꯔꯤꯕ ꯅꯨꯄꯥꯁꯦ ꯃꯣꯏꯒꯤ ꯏꯃꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯥꯁꯦ ꯍꯥꯟꯅ ꯅꯨꯄꯤ ꯑꯃꯁꯨ ꯆꯦꯜꯂꯨꯔꯦꯅ ꯍꯥꯏ ꯅꯨꯄꯤꯁꯦ ꯃꯥꯅ ꯄꯥꯝꯗꯕꯗꯒꯤ ꯅꯨꯄꯤꯗꯨꯒ ꯃꯥꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈꯤꯕꯖꯥꯠꯅꯤ ꯑꯩꯗꯤ ꯃꯗꯣ ꯃꯥꯕꯨ ꯅꯨꯡꯁꯤꯕꯅꯤꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯊꯥꯖꯈꯤ ꯑꯩꯅ ꯈꯟꯈꯤ ꯅꯨꯄꯤ ꯆꯦꯜꯂꯨꯕꯕꯨ ꯃꯥ ꯃꯊꯟꯇꯔꯥ ꯊꯃꯣꯏ ꯁꯦꯡꯅꯕꯨ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯂꯥꯏꯕꯛꯇ ꯍꯥꯟꯅ ꯇꯝꯂꯝꯗꯕꯅꯅꯤ ꯍꯥꯏꯅ ꯈꯟꯈꯤ ꯑꯁꯨꯝꯅ ꯏꯕꯥꯅꯤꯁꯦ ꯐꯅ ꯀꯨꯏꯅ ꯈꯪꯅꯔꯕ ꯃꯇꯨꯡ ꯆꯦꯜꯂꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯊꯤꯡꯕꯗꯤ ꯂꯩꯇꯦ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯂꯨꯍꯣꯡꯂꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯇꯧꯕ ꯐꯪꯖꯔꯦ ꯑꯩꯁꯦ ꯑꯉꯥꯡ 2ꯔꯛ 3ꯔꯛ ꯁꯨꯔꯦ ꯀꯥꯏꯕ ꯑꯗꯨꯅ ꯊꯋꯥꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯕ ꯍꯥꯏꯕꯁꯤ ꯃꯁꯤꯃꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯑꯇꯩ ꯑꯝꯇ ꯂꯩꯔꯝꯃꯣꯏ ꯃꯁꯦ
ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯕ ꯃꯤꯁꯤꯡꯅꯗꯤ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤ ꯃꯩꯆꯥꯛ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯈꯪꯒꯅꯤ꯫ ꯌꯨꯝ ꯄꯥꯜꯂꯕ ꯆꯍꯤ ꯀꯨꯏꯔꯁꯤꯐꯥꯎ ꯏꯃꯤꯠꯇ ꯑꯉꯥꯡ ꯌꯥꯎꯗꯕꯁꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯃꯥꯒꯤ ꯊꯕꯛꯇꯣ ꯃꯤ ꯑꯇꯣꯞꯄ ꯑꯃꯅꯁꯨ ꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯎꯪꯗꯨꯅꯇ ꯂꯩꯈꯤ꯫ ꯑꯩꯅ ꯀꯧꯕ ꯉꯥꯡꯕꯁꯨ ꯇꯧꯔꯁꯨ ꯈꯨꯝꯗꯦ꯫ ꯀꯩꯁꯨ ꯂꯩꯇꯕ ꯋꯥꯗ ꯄꯪꯁꯥꯎꯗ ꯁꯥꯎꯒꯠꯂꯦ꯫ ꯋꯥ ꯑꯃꯇ ꯅꯤꯡꯊꯤꯅ ꯉꯥꯡꯅꯕ ꯌꯥꯗꯦ꯫ ꯃꯥꯁꯦ ꯑꯩ ꯀꯣꯟꯅ ꯈꯪꯉꯦ꯫ ꯃꯥ ꯍꯥꯟꯅꯗꯒꯤ ꯀꯣꯛ ꯍꯤꯗꯥꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯐꯔꯦꯅ ꯂꯦꯞꯈꯤꯕ ꯖꯥꯠꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯅ ꯑꯩꯕꯨ ꯐꯨꯕ ꯆꯩꯕ ꯇꯠꯇꯅ ꯍꯧꯔꯛꯈꯤ꯫ ꯌꯨꯝꯒꯤ ꯂꯩꯕ ꯄꯣꯠꯆꯩꯁꯤꯡ ꯀꯥꯏꯔꯒ ꯌꯣꯜꯂꯒ ꯆꯥꯊꯣꯛꯄ, ꯏꯃꯨꯡꯗꯅ ꯑꯩꯅ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯈꯥꯡꯕ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩ ꯂꯥꯏꯕꯛꯀꯤꯅꯤ ꯈꯜꯂꯒ ꯏꯄꯥꯝꯗ ꯍꯜꯂꯒ ꯂꯩꯕꯗꯣ ꯃꯗꯨꯁꯨ ꯑꯩ ꯇꯁꯦꯡꯅ ꯄꯥꯝꯗꯦ꯫ ꯃꯇꯝꯗꯣ ꯑꯩ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯈꯤ꯫ ꯑꯩꯅ ꯉꯝꯅꯕ ꯌꯨꯝ ꯄꯥꯜꯂꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯉꯝꯅꯕ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯈꯤ꯫ ꯑꯁꯨꯝꯅ ꯑꯩꯅ ꯋꯥꯅ ꯈꯥꯡꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯃꯩꯁꯥꯛꯁꯤꯡꯁꯦ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯍꯥꯏꯖꯕ ꯈꯣꯏꯔꯝꯖꯕꯒꯤꯔꯥ, ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯑꯩ ꯑꯉꯥꯡ ꯑꯃ ꯌꯥꯎꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯩ ꯏꯁꯥꯅꯁꯨ ꯑꯩꯁꯦ ꯑꯉꯥꯡ ꯌꯥꯝꯅ ꯀꯥꯏꯒꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩ ꯏꯁꯥꯅ ꯀꯦꯌꯔ ꯌꯥꯝꯅ ꯍꯦꯟꯅ ꯂꯧꯖꯩ꯫ ꯑꯩꯅ ꯃꯃꯥꯡꯗ ꯑꯉꯥꯡ ꯀꯥꯏꯈꯤꯕꯁꯦ ꯑꯩꯒꯤ ꯏꯀꯨꯕꯣꯛꯁꯤ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯦ꯫ ꯂꯥꯏ ꯇꯤꯟꯗ ꯊꯋꯥꯏ ꯌꯥꯎꯕ, ꯑꯗꯨꯒ ꯆꯥꯍꯦꯡ ꯉꯥꯍꯦꯟꯕꯁꯨ ꯌꯥꯝꯅ ꯀꯜꯂꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯃꯊꯦꯜ ꯂꯣꯡꯉꯒ ꯊꯣꯡꯉꯦ꯫ ꯃꯥꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯋꯥꯠꯄ ꯌꯥꯗꯦ꯫ ꯏꯔꯨꯕ ꯈꯣꯡ ꯍꯥꯝꯕ ꯏꯁꯤꯡ ꯑꯁꯥꯕ ꯉꯥꯛꯇꯅꯦ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟꯗꯒꯤ ꯑꯣꯏꯅ ꯑꯩꯅ ꯏꯁꯤꯡꯗꯣ ꯁꯣꯛꯆꯩ꯫ ꯃꯤꯔꯣꯜꯂꯕꯤ ꯑꯩꯅ ꯏꯁꯤꯡ ꯍꯣꯟꯕ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯋꯥꯔꯝꯅꯤ ꯍꯥꯏꯕ ꯃꯌꯥꯝꯅꯁꯨ ꯈꯪꯕ ꯌꯥꯎꯔꯝꯅꯤ꯫ ꯇꯨꯔꯦꯟꯁꯨ ꯑꯅꯛꯄ ꯅꯠꯇꯦ, ꯑꯗꯨꯝ ꯂꯥꯞꯄꯦ꯫ ꯑꯩꯅ ꯏꯁꯤꯡ ꯍꯣꯟꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯀꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤꯁꯦ ꯃꯁꯤꯃꯗꯤ ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯜꯂꯦ꯫ ꯃꯁꯤꯗꯒꯤ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯕ ꯐꯪꯖꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯀꯣꯏꯕꯅ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯆꯤꯡꯗ ꯃꯐꯤ ꯃꯔꯣꯟ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕꯤ ꯂꯥꯏ ꯅꯤꯡꯅꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒ ꯂꯩꯔꯝꯃꯦ꯫ ꯈꯪꯗꯦ, ꯃꯊꯣꯡ ꯆꯥꯗꯕ ꯀꯌꯥ ꯑꯃꯁꯨ ꯃꯥ ꯇꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯌꯥꯕꯁꯨ ꯈꯣꯏꯔꯝꯂꯦ꯫ ꯃꯌꯥꯝ ꯗꯣꯛꯇꯔꯗ ꯌꯦꯡꯉꯒ ꯍꯤꯗꯥꯛ ꯀꯌꯥ ꯑꯃꯁꯨ ꯆꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯦ ꯐꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯃꯥꯅ ꯇꯧꯕꯗꯣ ꯑꯍꯥꯟꯕꯗꯗꯤ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯂꯝꯃꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯩꯒꯤ ꯏꯆꯥꯁꯦ ꯄꯝꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯒ ꯃꯔꯨ ꯀꯣꯛꯂꯒ ꯄꯨꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯑꯩꯁꯦ ꯃꯥꯅ ꯐꯅ ꯁꯥꯎꯔꯕꯁꯨ ꯑꯩ ꯃꯥꯟꯅꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯌꯣꯟꯒꯦ ꯌꯥꯗꯕꯒꯤ ꯑꯩꯕꯨ ꯌꯥꯝꯅ ꯐꯨꯏ꯫ ꯑꯩꯁꯦ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅꯁꯨ ꯑꯉꯥꯎꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨꯁꯨ ꯀꯌꯥ ꯎꯁꯤꯠꯇꯦ꯫ ꯅꯨꯃꯤꯠꯇꯣ ꯑꯩꯁꯦ ꯃꯥꯅ ꯊꯤꯅ ꯐꯨꯈꯤ꯫ ꯏꯃꯨꯡꯒꯤ ꯃꯤ, ꯂꯩꯀꯥꯏꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯀꯜꯍꯧꯋꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯁꯦ ꯏꯄꯥꯝꯗ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯩ ꯆꯠꯇ꯭ꯔꯦ꯫ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯗꯤ ꯏꯆꯥꯁꯤꯅ ꯀꯅꯥꯅ ꯁꯦꯝꯅꯤ? ꯃꯁꯤ ꯈꯟꯗꯨꯅ ꯑꯩꯅ ꯏꯄꯥꯝꯗ ꯂꯩꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯆꯥꯎꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯥꯟꯅꯗꯒꯤ ꯑꯍꯣꯡꯕ ꯂꯩꯇꯅ ꯉꯁꯤꯁꯨ ꯂꯩꯔꯦ ꯍꯥꯏꯅ ꯑꯩꯅ ꯄꯥꯎ ꯇꯥꯖꯩ꯫ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯀꯤꯅꯤ ꯈꯟꯗꯨꯅ ꯑꯩ ꯈꯥꯡꯕ ꯇꯥꯔꯤ꯫